Langdai Kangsunahana Tidim Lambi Total Shutdown Lautokibadu Handokre Hana Pongdorakre Makataba Update Yaminase NRC की मतंग सपोर्ट तौरदुना N.Biren स्टेट की ओइना NRC तौनब ऑफिसर रिकॉर्ड लै हाइना फोंदोरक्ले मणिपुर स्टेट की ओइना नेशनल रजिस्ट्रार ऑफ सिटीजन्स NRC पांगथोकनब मणिपुर असेंबली द लौकिब वारेपसिंगी मतुंगिना 2022 अमसुंग 2024 दा ऑफिसर नोटिफिकेशन थोखिब लैख्रे हाइना हौजिक यामना कन्ना येनरिब NRC की मतंग दा पालिब BJP ना लुसिंगबा लैंगासगी मिसंग दा हानगी चीफ मिनिस्टर नोंथोमन बिरेन सिंहना वाही कया फोंदोरक्ले महाना सोशल मीडिया दा हिरामसिग मरी लेना थागलकपा पोस्ट दा हिरामसिग मरी लेना हौखिबा गवर्नमेंट की डिसीजन सिंग ऑफिशियल डॉक्यूमेंट सिंग सपोर्ट का लेना एक्शन दा ऑनथोकनब होनदुना लाखले हाना फोंदोरक्ले महाना मखा तारदुना 2022 के अगस्त 5 दा मणिपुर लेजिस्लेटिव असेंबली के रेजोल्यूशन 129 ना लौखिबा वारेप की मतुंगिना हाउस अदुना मणिपुर स्टेट की ओइना पॉपुलेशन कमीशन लिंखटपा अमसुंग स्टेट असिदा नेशनल रजिस्ट्रार ऑफ सिटीजन्स NRC सनाहनबा हाइबा असिने हाउस की फ्लोर दा लौखिबा डिसीजन अदु फॉर्मल पॉलिसी डायरेक्शन अमने इसम संबा पॉलिटिकल इंश्योरेंस नते हाइरे वारेबसिगी मतुंग 2023 की अंगन बसरुकता एक्शन ओइना पाइखटपा हौखिबा लोइना मणिपुर स्टेट पॉपुलेशन कमीशन लिंखटकनी हाइना मणिपुर की गेजेट तक कंफर्म तौखिबा लैख्रे लिंखटकिबा कमीशन असिगी मथौदि होंगलक्लिबा पॉपुलेशन डेमोग्राफिक अमदि मसिग मरि लेनबा इशूसिंग येंगसिनबनी कमीशन असिना तंगाई फदना डिस्ट्रिक्ट सिंग द हेंगलक्लिबा पॉपुलेशन असि स्टडी तौबा मतेंग पांगबा अमसुंग रजिस्ट्रेशन सिस्टम सिंग लिंक तौरिबा डेट सिंग एनालाइज तौदुना गवर्नमेंट ता मतम साना रिपोर्ट पिखटपनि हाइना फोंदोरक्ले गवर्नमेंट सथरक्लिबा खोंथांग असि स्टेट असिगी ओइना NRC सननबगी थौरांग मनुंग चनबनि हाइना ऑफिशियल सिंगना फोंदोरक्ले कमीशन असिना तंगाई फद्रिबा सी सर्विस सथ recommendation sing tawbagi ayaba piri haire NRC ko mari lenana phongdok narakliba wafam sing asida Biren sing na criticize tawraduna Manipur state ki oina NRC sana naba thawrang tawringai asida kanadaba tawdok kaya pusinduna issue asi na thainaba honariba si yamna nga I amadi miyambu lana lamjingnaba honabane haina phongdorakle nakalamuromda BJP lengak na bureaucrat sing Kangkong Sahele Hana MP bimol na phongdokhre BJP lengak da Manipur si politically segairaga thamduna bureaucrat sing Kangkong Sahelaga thamle hana Lok Sabha ke MP Dr. Agomsa bimol akojam na phongdokhre wafam singa si pasoi part 1 awang da nauna sagada ba multipurpose community hall ama ureb uyung tambagi thoram da mahana phongdokhe thoram adu da mahana makata na hai Manipur gi yanglen saru oina leiriba maitai furupta kumja 2023 gi May 3 da thoki bairang adugi thaglakpa langda matau karam da thoki bano haibasi angako phawi maitai furum na lamda masda khundar ba kanglok khudima ama toina nuksi sana na himina na bahonaraga lakibane amaram da thogli beirang asigi warosin ama porakna ba India langa ngasi phabo honabagi mohota nakalamada tongsinba manbagi maong amada thapak tawraga leire loina na India ki citizen amana phangpham thokwa hak sing phawba security force na phanghandana thamba simak ngak tabangamde BJP ki langa asina Manipur si politically segairaga thamduna bureaucrat asi Kangkong Sahele masida sanatuna Manipuri singi marakta lainaba mari phawba tanahale hana sumhana mara sike Tongan ba mafam kaya da May 3 ki thaudok ningsing kre kokomi ki convention da warep taret laukre khongjang kansin na ba warep na kre haire kumja 2023 ki May 3 dagi hojok phawba sa tharagli ba kaloki rang asigi matang da miyam gi oiba mifama ma coordination committee on Manipur integrity na sinduna ngasi konung mamang da leiba sumang lela sanglen da pangthokre mi yamna tinba thoramadu da state asigi lairak lasu hairaba sing ukil sing jaswaramba sing maming leraba pawmi sing amasung civil society organization kya gi lusing ba singna magi moching phongdok na khe organization kya gi lusing ba sing CSO sing amasung lanai miyo kya na makhoi gi aningba apama su si da iduna pisin han ke tungda miyam gi oiba mi phamada da warep taret laukre warep taret aduda hojik sangsilba khongjang democratic oiba mo ong da hena kansin na ba yaure warep sing adudi ahan da mamangi khaukiba May 3 2023 dagi kokomi amadi Manipur miyam na laukiba warep punamak ngasigi miyam gi mifamna amohana khanaraba matung hena session halle laukiba warep punamak thabak ta ontho hanaba government of India amadi Manipur government animakta taksin baga loinana makhal makha kya gi democratic oiba khongjang sing tongan balaikai gi club mera paibi maikai gi local body singa sangsin na busu kokomi gi leadership ta ngasigi mifamna sinakrai ani suba warep ta tronglaubi amasung TM ka song khulani da thokiba narco terrorist singi saram sat ki mihat singa du ngasigi convention aduna ngam khai leitna yaning da phongdok pagaloina na thauduk singa du da chena ba terrorist mihat pasing amadi mihat pa se sathana ba sin basing ado athoma tam da phaduna
matik chaba chairak pinaba amadi pikliba angang ani hatpikiba aduga mamabuna sohankiba thodoktubu yanindaba phongdoktuna changsalakkiba khongjangda CRPF na miyoi hum hatkiba thodok adu athubada judicial inquiry taunaba government ama khatana miyamgi matenga loinana kokomina lejabi thakta taksinba ahum saba warepta India lenga masin kuki narco terrorist sing sizinaduna atara kam laitana landaduna miyamgi punsi temsing narapa sigi mayakta People's Convention asina kokomi gi lising makhada chathariba khongjang asigi matang de yamna kupna khananaina duna kokomi gi hojik chathariba khongjang asi lepa laitana chathabaga loinana ihaosi democratic oyhum ong de hena kansinana ba warep na khrei mari suba warep haukiba April kunga mangada kokomi na lebak miyamga loinana lengak ta hangkiba wahang teret ki pakhumadu peningai oidaba maramna wahang sing adu ngasigi miyam mifamna demand oina lengak ki mafamda thamkhe kumja 2023 gi May 3 gi thorak ki bakalok ki irangda imaleba ki damak thawaina pontha pikraba athawba thawbising gi mafamda arambai unit 4 na sinduna kangbo part 3 kunaw lekai da leba community hall da minute ani tumina leptuna awaba phongdo pakalunana haikal lekat tamduna awaba phongdo kre haire loinana nambol mai kaida asoba khongchat chatkre Manipur da thogliba kalok ki irang ase sahi om pharakpagi thawrong ka mari leinana United Protection Committee na sinduna ngase nambol sabal lekai community hall dagi hauraga maikai adonam yamna sauba wakat khongjang ama chatkre haire separate administration piba natana atopa lambi leite haina KLA na phongdorakre tokhaina leiba natana manglom da changsinabagi atopa lambi amata leite haina Kuki Liberation Army led khulun KLAL gi Department of Information and Publicity na thadrokpa cherol amana phongdoragle cherol asina haidi lebak singi puwari iba habasi ayamba matamda mukna ibani adubu kuki zomiyam gi oina de hojik I mai amasung tambang amdaba phibam amana puwari idi kumja 2023 dagi horokiba kalok irang adu kuki zomiyam na thohan bani haina malem gi miyam da lana uhanaba honare Imphal Valley da leiriba kuki zo phuruki miyosing takthok nabagi pandamda khanaba thausilamaga loinana thodok adu thohan khibane haukiba sahi ahumda thokiba thodok sing kupna yengsinba matamda maite amasung kuki zo phuruki miyosing administrative framework amagi makhada punna hingminaba yaroi haiba mayek sengna khanglei Indian Constitution ki makhada Legislative Assembly leiba separate administration ama piba natana manglomda changsinnabagi atopa lambi ama laite haide kotu gi separation de yaningda ba phongdorakle Kangpokpi da base toba kuki singa semba Committee on Tribal Unity kotu na pangthokpa separation de gi thoram khanoi thot khona yaning da phongdorakle khanoi thot khon gi media and information cell na thadrokpa cherol aman hai ipai pusingi lamda machet makai ta na ba thorang lokhalakpada nagami yamna tumina yengduna leithokloi kuki refugee singna semba organization amana ngasi separation de gi thoram pangthoktuna National Highway to the pung 12 gi total shutdown lok thokpaga loinana khajang da leiba Marchers Cemetery da thoram ama pangthokhe yamna ngangningai oba moong da hojik Manipur gi Deputy Chief Minister oiriba Nemsa Kipchena thoram adu da wangang ba yaukhe thoram asi lona yaba political protest nate Mapale baktagi changlakpa refugee singna ipong phongna senba tokhai taningbagi rally ni kanglop phurupta yumpham moiraga Manipur bu machet tahanabagi pandamda paikhalakliba thorang ase akana moongda condemn tawi Sadar Hills da hanadagi hauna naga phuruki miyosing khunda aduna laklei matamgi matungina kuki phuruki miyosing mafam asida tamna khunda rakhibane asinguma makhalgi thoram pangthok pada miyanggi mihut oina mikhalda mai paklaba sing saruk ya haloidabane naga kuki amasung maitai gi oiba kangrok ki muknabada National Highway to khulai oina season haloidabane haide malom awang lekai gi crematorium manakta bom oigani signaba ama pokhai khrei ngasai upung 13 yang khai mangarom taba matabda Imphal West District ki singjamai police station na konba tidim lambi paringi Imphal Airport manake territorial army gi gate leiriba malom awang lekai gi crematorium manakta bom oigani hana chingnaba posa ma pokhai khre haide thodo adu da sopan amata yaukhiba leite bom oigani hana chingnariba posa gadu pokhai rakpada crematorium adu gi saruk khara de akai toy tokhre haide thodo adu thokra matu police amade army gi kangbu thodok thokpham da changsinduna yengsinbagi thabak sathakre kanana kari maram gi damak bom adu pokhai halamli bano haiba hojik phawbagi oina de chapchana khangba ngamdre nakala maromdana social media singda thagana rakpada ngasigi malom crematorium manakta Smart ID ma blast tokibadu ban blockade amasung shutdown kausinduna iramdam asibu manghan tahaliba miyambo awabagi mathakta hena awaba pinabu honariba lenga asigi tunglom chatpu khongaunariba amasung Imphal Airport ki khuthangda mayai kaba nisagi polam seng puthok pusin tawriba punamakta piba aroiba warning amani haina
Kanglepak Communist Party ki maikhaidagi phongdorakre. Khunai gi asoibasing khanghanaba honabada press ki ningkha tamba mathau tai haina charanjitna phongdorakre. Democracy gi yumbi ahum oina leiriba legislature, executive amadi judiciary na constitution gi wangmada thabak torokpasing miyamda yauhandanaba honabada press ki achoba thodang lai haina Manipur lenga ki director Dr. T. I. Charanjitna phongdokre. Ngasi Directorate of Information and Public Relations DIPR na All Manipur Working Journalists Union Amzu amadi Editor Guild Manipur ga khutsamnaraga pangthokpa World Press Freedom Day gi thoramda mahana phongdokhibani. Directorate asigi auditorium da malemgi oina Shaping a Future of Peace haiba theme da pangthokpa thoramadda Amzu gi President Asem Bakta amadi EGM gi President Kogendra Khomdramna Presidium members sing oina saruk yakhe. Thauramadu DIPR gi Director Dr. T. A. Charanjitna makhata na hai kunai gi asoibasing asi miyamda khanghanaba honabada press ki ningkha tambasi aduki matik mathau tai hana phongdokhe. Security force na khulai kya phagat khre haire security force na thiba hombagi thabak chathabada khulai kya phagat pangam khre police tagi phangba pawda tha sigi ani dei Imphal district ki Thawal Dam police station gi manung channa leiba Hanjang village area da thiba hombagi thabak chathabada kg mapalom lumba IED ama 12 bor gi rifle ama amasung 7.62 mm gi kapa yare banongmai maru manga ni security force na thiba hombagi thabak chathabada phagalaba khusukhulai adu manan apa police station da chenaki bagaloinana makha taba ain gi thabak lokhat pa haukre haina su police ki paw sida makha ta na phongdokle. Mizoram macha ani lupa crore ani henbagi drakka kona na phare hare Manipur ki Churachandpur district tagi Mizoram tamna pukhinaba honaramba oigani hena thajaba lupa crore ani henbagi drug singa konana Mizoram dagi Hmar macha ani ngarang Manipur ga lonariba Assam ki Kasar district ki Paila Phol dagi Assam Rifles samadi police ki timna phare hadi pausna hai chingninga oiba moong da bolero car amada lakhiba mioi ani gari adu khamduna check tawbagi thabak sathabada gari adu da lupa crore ani ka lakh marphurong ki mamal oigadaba morphine kg amaga gram Homphumari amadi lupa lakh taranin thoirong gi mamal oigadaba heroin gram kun ga konana mioi ani phaduna phagat khibani haire pharaba mioi ani atugi mameng David Hmar sahi kun ga taret amadi Rolamal Hmar sahi kun thrani thoi kawi makhoi animak Mizoram gi Kolasip district tagini phagalaba polam sing adu galoinana mioi ani edu makhata ba logi oiba thabak sing lokhanaba Kasar police station da khusina kre haire state mari gi mikhal gi phal hayeng lauk thok lagani haire State Mari amasung Union Territory amada pangthokpa Assembly election gi phal hayeng lauk thok lagani West Bengal gi oina May 21 da phal da Assembly constituency gi polling sani gamar phumanga da report taunaba election commission na khangan khre April kolomdoi amasung kumapan da tangkak ani thokna state asigi Assembly election pangthokani Kerala Assam amasung Puducherry gi na April 8 da mikhal pangthoke Tamil Nadu gi oina di April kulumdoi da mikhal pangthokibane election commission gi report matungina aranba thawong sathaki habagi wakal lakpa pholta Assembly constituency gi polling station saniga marphumanga da nauna bot thadanaragani haire Delhi da AC pokhaibadagi mai chalakpada angang yauna mapan sire haire Delhi ki sadara laiba Vivek Bihar area da mathol mari wangba building ama mai chalakpadagi ngasayu angang yauna mioi mapan sire report amagi matungina AC pokhairakpadagi building adu mai chalakpani haire building adu da laiba mioi 15 rom rescue tawkhibaga loinana haujuk phawba mioi mangarom mafam khangdana leiri laikhidraba mioi mapan gi manung da supna gi chahi ama makai khakta mangariba anga amasu yauri Sadara district ki Deputy Commissioner of Police Rajendra Prasad mini na phongdokhibagi matungina ngasinong alamdai pung mari rom tabada fire tender sing laktuna building da sakhalakpa mai adu muthat pangamke makhatana rescue operation chathaduna atai atopa hinghodiba mioi singi khongol lina bo honade mathol mari wangbo building adugi anisuba mathol da khanghauduna AC pokhairakpadagi mai chaklakhibani haujuk phawbada asiba haksang mari phangbang amle hana Deputy Commissioner of Police Minana phongdokhe